Ngasi fongkiba tongan-tonganba pautesing amadi social mediadagi laukhatjaba pausingi update pizari ahanbada maruiba pau KDSina Mizoramda chatuna Naga Amadi Meiteiga Wari Sanaba chelubada UNCna ayaba pirakhidre haidi Tokhaiba administration khaktana hingnabagi lambi oigani haina Kuki Inpi na phongdorakhre Force siznaduna natraga dialogue taunaduna ingtapa purakba pambra haibeste India lengangna khangalau haina Nscn-Im gi Maikei phongdorakhre Ngarang Manipur Police ki Havaldar Roman Kauba Miyoi ama Governor gi Convoy na thengbada gi sokle Imphal International Airport ki exit gate mayada QRT Quick Reaction Team duty tawringaida Governor gi Convoy na Havaldar adu thengkhibane Governor gi Convoy aduna hana car ama thenglaba matung Havaldar aduda thengbani haidi Ngarang Kaksing Mahade Maning Lokol da Miyoi ama gyan tadana lairambadagi Kaksing PS singna punna hospital da pukhatminakhre haidi Nagaland gi Nagalup sing yauna Manipur gi wathoki matangda khanaduna hena akanba thabak paikhanaba lemnakhre haidi Meitei Naga Amadi Kuki Puruki Miyoi sing unaduna Wari Sanaba haure haina RK Sanayaimana phongdorakhre Senkhai Thungai Henmanbadagi Imphal Jiribam Lambida driver singna petroleum product pusilakpa lepkadauri Lok Sabha gi MP Dr. Angomcha Bimol Akoijam Indian Army gi mayokta leibagumna kotuna lana uhaloidabani haina B Sarachandra na phongdorakhre BJP gi anauba lengak lakhibadagi Manipurda sangnaina electric mutpa haure load shedding gi matam nongmada kayarangno pung kayano haiba khangalo haina Maikei kayadagi miyamna hangnarakre Laingakna miyangi lantum amadi punsi ngakpa ngamdrabadi resign tawbana fai haina ke mega sandana phongdorakhre Lionel Messi na Golden Boot ki lamjel da mangjil thari hi lupada Rohingya chamanga chire Pung kunmari da miyoi mari dengue positive oire apunba case masing yangkai manga sukre haudik pau sandongna pizari Tokhaiba administration khaktana hingnabagi lambi oigani haina Kuki Inpi na phongdorakhre Tokhaiba administration khaktana hingnabagi lambi oigani India lengangna athubada Nscn muiba amade puna chanminariba proxy singi mathakta counter terrorism chathaduna chapchaba thausil paikhalu haina Kuki Inpi Manipurna Akanba Wafa Thamlkkhre Kuki Inpi gi media cell na thadorakba cherol aman hai None district ki Taikhang amadi lenglong khulda attack chatharakibagi thawong akan mamongda yaningde tangkhulna lustingba terrorist faction ama oiriba Nscn muiba amadi ZUF kena None district ta chatharakliba thawong asigi matangda India lengangna khut thingjinduna chapchaba thabak paikhatpa changi Kuki Jos Singhi Khul Singh manghantak hanbagi thaudok letana chatharakpa asina state na lawphom thokpa Thaudang lauduna miyambu ngak senba ngamdre haibadu mayek sengna dakle maramaduna manaba administration amakhaki makhada Kuki Zogi miyampuna hingminaba haibasi oithoklaroi Indian Constitution ni makhada tokhaiba administration leiba union territory amapinaba taliba demanase Indian Constitution gi makhada tokhaiba administration leiba union territory ama pinaba taliba demanase chumnagi yasinaba yaba political gi phirep oidre masima Kuki zomiyam gi hingnabagi lambi oire central lengangna athubada Nscn muiba amade chanminariba proxy singi mathakta counter terrorism chathaduna Kuki zomiyam gi legislature leiba union territory ama constitutional oiba mawongda pinaba thabak thauram khongdel yangna paikhalu hainasu cherol aduna makha taragli Force sizinaduna natraga dialogue taunaduna ingtapa purakpa pambra haibasti India lengangna khangalau haina Nscn-Im na phongdorakhre Nscn-Im ga India lengaka leinakiba ceasefire gi ground rule sing India gi security force sing na thugairakli haina maral chiraduna ingtapa purakpa asti nampuda force sizinaduna purakpa natraga dialogue taunaduna purakpa pambra haibasti gi chapchaba wafam ama India lengangna khangalakpa mathau tare haina Nscn-Im gi Maikei phongdorakle ingtaba purakpagi lambi ama hekta oisanu maduda Naga miyam sing khongpham chena leiri haina Nscn-Im na ngarang thadorakiba cherol amada palle cherol aduda makhata na hai Indian Security Force singna Ukhrul District ki TM Kasomda Mistam Singda awaba piri Senapati District ki Makuilongdi amade thangnaba khul singda
ꯖꯨꯗꯤꯁꯤꯌꯦꯜ ꯋꯥꯔꯦꯟ ꯌꯥꯎꯗꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ, ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯃꯤꯂꯤꯇꯔꯥꯏꯖ ꯇꯧꯊꯣꯛꯄ ꯑꯃꯗꯤ ꯃꯤꯆꯝ ꯈꯨꯟꯖꯥ ꯃꯔꯤ ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯆꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡ ꯈꯣꯡꯒꯣꯏꯅꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯃꯌꯥꯝ ꯑꯁꯤꯗ ꯃꯤꯆꯝꯁꯤꯡꯕꯨ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯧꯅꯤ, ꯑꯗꯨꯕꯨ ꯇꯥꯏꯑꯣꯟꯅꯕꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯤꯡꯗ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯕꯨ ꯑꯣꯠꯄꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯁꯤꯖꯐꯥꯌꯔꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯈꯨꯜ ꯀꯌꯥ ꯃꯤꯂꯤꯇꯔꯤ ꯖꯣꯟꯒꯨꯝꯅ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯂꯩꯅꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯑꯁꯤ ꯕꯥꯏꯂꯦꯇꯔꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯅꯤ, ꯃꯔꯝ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯊꯕꯛ ꯆꯠꯊꯕꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯍꯛ ꯂꯩꯇꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯤꯖꯐꯥꯌꯔꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯆꯠꯊꯔꯤꯕ ꯄꯤꯁꯇꯣꯛꯀꯤ ꯊꯥꯖꯕ ꯍꯟꯊꯔꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤ, ꯃꯔꯝ ꯑꯗꯨꯅ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯐꯨꯗ ꯄꯤꯁ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯤꯅ ꯗꯥꯏꯂꯣꯒ ꯇꯧꯅꯗꯨꯅ ꯄꯤꯁ ꯄꯨꯔꯛꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯥꯡ ꯅꯥꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯨꯠꯄ ꯍꯧꯔꯦ꯫ ꯂꯣꯗ ꯁꯦꯗꯤꯡꯒꯤ ꯃꯇꯝ ꯅꯣꯡꯃꯗ ꯀꯌꯥꯔꯛꯅꯣ, ꯄꯨꯡ ꯀꯌꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯈ꯭ꯔꯦ꯫ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯂꯣꯗ ꯁꯦꯗꯤꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯃꯩ ꯃꯨꯠꯄ ꯍꯧꯔꯛꯂꯦ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅ ꯃꯩ ꯃꯨꯠꯄ ꯊꯦꯡꯅꯔꯛꯄꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯔꯦ꯫ ꯂꯣꯗ ꯁꯦꯗꯤꯡ ꯊꯝꯂꯦ ꯍꯥꯏꯕꯕꯨ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯇꯅ ꯆꯥꯡ ꯅꯥꯏꯅ ꯃꯩ ꯃꯝꯍꯜꯂꯤꯕꯁꯤ ꯂꯣꯗ ꯁꯦꯗꯤꯡ ꯑꯃ ꯍꯥꯏꯗꯣꯛꯇꯅ ꯆꯂꯥꯏꯔꯦ ꯍꯥꯏꯅ ꯂꯧꯅꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯃꯁꯨꯡ ꯄꯨꯡ ꯀꯌꯥ ꯄꯤꯔꯣꯏꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯅꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯤꯛ ꯑꯋꯥꯔ ꯃꯇꯝꯗ ꯃꯦꯒꯥꯋꯥꯠ 200 ꯔꯣꯝ ꯃꯊꯧ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯊꯧ ꯇꯥꯕ ꯃꯩ ꯑꯁꯤ ꯌꯨꯅꯤꯠ ꯑꯃ ꯐꯥꯎꯕ ꯁ꯭ꯇꯦꯠꯅ ꯄꯨꯊꯣꯛꯄ ꯂꯩꯇꯦ꯫ ꯃꯁꯥꯒꯤ ꯖꯦꯅꯦꯔꯦꯁꯟ ꯂꯩꯅꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯄꯥꯋꯔ ꯁꯦꯛꯇꯔꯁꯤꯡꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯊꯧ ꯇꯥꯕ ꯄꯥꯋꯔ ꯄꯨꯝꯅꯃꯛ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯐꯪꯂꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯃꯛ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯇꯥꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛ ꯈꯨꯗꯤꯡꯃꯛ ꯖꯦꯅꯦꯔꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯇꯧꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯊꯥꯜꯒꯨꯔꯤ ꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠꯁꯨ ꯃꯩ ꯐꯖꯅ ꯄꯨꯊꯣꯛꯏ꯫ ꯇꯧꯕꯇꯗꯤ ꯃꯅꯤꯄꯨꯔꯅ ꯃꯁꯥꯒꯤ ꯀꯣꯟꯅꯅꯕ ꯃꯩ ꯂꯩꯕ ꯄꯥꯝꯗꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯁꯇꯦꯠꯀꯤ ꯀꯣꯟꯅꯅꯕ ꯃꯩ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯄꯥꯜꯂꯒꯁꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅ ꯃꯩ ꯍꯨꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯤꯄꯦꯗ ꯃꯤꯇꯔ ꯄꯥꯟꯕꯁꯤꯡ ꯇꯦꯛꯁ ꯆꯥꯡ ꯅꯥꯏꯅ ꯊꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯃꯊꯛꯇ ꯃꯩꯒꯤ ꯇꯦꯛꯁ ꯊꯤꯗ꯭ꯔꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞ ꯄꯤꯕ ꯑꯃꯗꯤ ꯄꯥꯋꯔꯒꯤ ꯇꯥꯔꯤꯐꯇ ꯑꯍꯣꯡꯕ ꯂꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯇ ꯁꯦꯜ ꯄꯨꯊꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯨꯠꯊꯠꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯃꯅꯨꯡꯗ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯛꯂꯤ꯫ ꯍꯤ ꯂꯨꯞꯄꯗ ꯔꯣꯍꯤꯡꯖꯥ 500 ꯁꯤꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯍꯣꯜꯂꯛꯄ ꯍꯤ ꯑꯅꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈꯤꯕꯗꯒꯤ ꯔꯣꯍꯤꯡꯖꯥ 500 ꯍꯦꯟꯅ ꯁꯤꯔꯦ ꯍꯥꯏꯅ ꯌꯨ.ꯑꯦꯟ.ꯀꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯔꯦꯐ꯭ꯌꯨꯖꯤ ꯀꯌꯥꯃꯔꯨꯝ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡ ꯌꯦꯡꯗꯨꯅ ꯂꯥꯟꯖꯦꯟꯅꯕ ꯂꯦꯞꯇ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯍꯤ ꯑꯅꯤ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯇꯒꯤ ꯈꯣꯡꯁꯥꯜꯂꯛꯈꯤꯕꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯃꯥꯏꯒ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯌꯨ.ꯑꯦꯟ.ꯀꯤ ꯔꯦꯐ꯭ꯌꯨꯖꯤ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤ ꯑꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯔꯦꯐ꯭ꯌꯨꯖꯤ ꯀꯦꯝꯞꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯇꯣꯡꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯔꯦꯐ꯭ꯌꯨꯖꯤ ꯀꯦꯝꯞꯁꯤꯡꯗ ꯃꯤ ꯀꯥ ꯍꯦꯟꯅ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯔꯣꯍꯤꯡꯖꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝꯂꯣꯟꯅꯕ ꯏꯟꯗꯤꯌꯥ, ꯃꯥꯂꯦꯁꯤꯌꯥ, ꯏꯟꯗꯣꯅꯦꯁꯤꯌꯥ ꯑꯃꯗꯤ ꯊꯥꯏꯂꯦꯟꯗꯅꯆꯤꯡꯕ ꯁꯥꯐꯒꯗꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯦꯟꯊꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯃꯔꯥꯏꯕꯛ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯔꯣꯍꯤꯡꯖꯥ ꯔꯤꯐ꯭ꯌꯨꯖꯤꯁ 500 ꯍꯦꯟꯅ ꯑꯟꯗꯃꯥꯟ ꯑꯃꯁꯨꯡ ꯕꯦ ꯑꯣꯐ ꯕꯦꯡꯒꯥꯜꯗ ꯁꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯛ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ. ꯗꯥꯛꯇꯔ ꯑꯦ.ꯀꯦ. ꯕꯤꯃꯣꯜ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯒꯨꯝꯅ ꯀꯣꯇꯨꯅ ꯂꯥꯟꯅ ꯎꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯕꯤ. ꯁꯔꯠꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫
Handak Imphal Westki Leimakhongda Kukisingna Kanglupki Irangna maram oiduna lanjenarakibadagi mi lainadraba Meitei yum taruk mai thakibagi thaudoktuga mari lainana Inner Manipur Parliamentary Constituency bu MP Dr. Akoi Zambimol Akoi Jamna Mafam aduda haktengnana chatuna yengshinkiba amaga mari lainana phongdokkiba wafam adu Indian Army gi mayoktani haina Kukisingi apex body ama oidiba Kotuge Maikeidagi phongdokkiba wafam kaya adu miyamda lana uhanaba honabani haina MPCC gi member amasu oiriba B Sarachandrana social media da thagalakkiba mahaki post amada haire Imphal Eastki Palace Compound da leiba handakta MPCC da join taukiba B Sarachandrana thagalakkiba post aduda makha taraduna haire Haudik July 13 da Imphal West ki Leimakhongda Kanto Sabal gi mi lainadraba yum taruk Indian Army gi mamangmaktada Kukisingna mai thakiba thaudok aduda kari amata tawdana yenglaga leikhiba adugi matangda MP Bimolna haktengnana yengshinba chatkibane loinana mafam aduda leiriba citizen sing awaba kaya mayok naribadu ubadagi MP Bimolna masamak mafam aduda citizenship adubu kandaba yade haina miyangi mihut ama oina chatuna haktengnana yengshinkhiba aduda Indian Army na chathakiba thawong aduda pendaba wafam kaya phongdokkiba ngaktane Masida Indian Army da nungaitaba leite mafam aduda leiriba Army gi kalam aduda pendaba phongdokkiba khaktani haiki loinana miyangi damak chongthoktuna Indian Army ga mayokna khiba aduda Kotugi Maikeidagi MP Bimolbu Indian Army amasung Security Force ki mayokta leiba amagumna project tawribasi aikhoi khudimangna condemn tawpham thoi MP Angomsa Bimol asi aikhoi miyamgi mihutni miyangi mihut ama oibagi tawpham thokpa mathau adu tawba khaktane masida asan mirai naibagi wafam leite Security Force haibasi miyangi punsi amasung lantung kannabagi damakta leiribane Yum taruk mai thakiba aduda Army na mathak thongbasingi order fangde haina community amada tongsinaba manba thawong adu condemn tawi kotu oina migi yaka yengduna thabak tawbiganu amaga nuksi chanaba purangnaba thabak tawbiyo haiki Meitei Naga Amadi Kuki Puruki miyoising unaduna wari sanaba haure haina RK Sanayayamana phongdorakre State asida thogliba irang asina maram oiraga mangjaba phanggadawriba asi state sida puna khundaminariba phuruk masel khaktane phuruk maselgi marakta wakal taminaduna thogliba irang asibu athuba matamda Wari Sanakhre purangnaba Delhi amadi Bangalore da leiba Meitei Naga Amadi Kuki Puruki miyoisinga punna unaduna wari sanaba haure haina social activist RK Sanayayamana phongdorakre Hiramasiga mari lainana Singdamai Khetre Lekaida leiba mahaki yumda pangthokiba paugi mifam amada phongdokkibane mahangna makhatan hai state asida thogliba irang asina lamdamasigi chakhwat lamjelda maning hanba amade nahasingi tungi laibak ubang ngamdabata natana kanaba amata leiroi lamdamasida laiminariba phuruk machelgi marakta khaibung tanaba India lengangna siliba thawong asi aikhoina induna matam sangna chatpa asi kanaba leiroi masina khundaminariba phuruk khudingmak mangminnaba amade lupminnagane Maram asina phuruk maselgi marakta nahaunana thajaba purangnaba honabada wari sanaba asi yamna mathau tai masigidamak Manipurgi mapalda leiriba Meitei Naga Amadi Kuki phurukki miyoisingna achauba thaudang lauba ama mathau tai masigi wakhalon asidagi hauraga handaki Delhi amadi Bangalore gi khongchat asi yamna maru oi haiki